तुंगान तुंगान बा सोशल मीडिया मसुंग से फोंगी मरुओइबा ई पाव खरा म्यामदा थमजगे अहानबदा जोमी वर्सेस कुकी हाइना असुमदा फोंगदोकले ngasi nungthilgi pung ani adwaida kuki gi ningthogini haiba yum ama tumna mai tharam le hairi nakal amoromda KSO gi arm kuki militant toina honbada sinaba ambulance adu hauzik supermaina da accident thogle hairi mioi mari sathi na sokpagi manungda ani na monpung PIS da aduga ani amana letpaw hospital da pukhatuna laikana khre hairi sir sangana ba honobada yenabadagi ama sokle Tingnopol police ki masi police ki manung sana laiba Tuisimi village da Baptist Church ama sangaba gi thoromda madubu sangaba yagani yaroi haina yenerakpadagi yenerakpagi thodokta khana sainaba thokpadagi mioi ama sogle church ki posai kaya ama su thukaiduna amanga ta kaya thogan khre hairiba thodok asi ngasi ayuki pung 10 makhairom tarakpada thokhibani thodok adu da soglaba mioi adugi mamingna khamba saka masaki sahini yankhai gi taruk apokpa samtrimdon kawi nungorok village tagi ni hairi Mahak sir sangabagi thoromda cameraman oiduna video coverage tawduna laibani thodok asigi matangda mafam aduda leiramba sirs ki thaupuba nupi kharana phongdorokpagi matung inna Maringnaga Baptist Association gi makhada nauna saba losilaba sirs ama sanganaba yanakhi sangaba sida dedication minister oigedaba MNBA gi executive secretary oiriba myoi amabu khanbada construction committee gi makedegi mahangna dedication minister oina hapa yaroi haibadagi thodok asi thokhibani hairi Kangpukpi da maitegi oiba phirosing amata thamba yaroi haiduna kuki singna maitegi phirosing khomjin tasinduna mai thaba hokre hairi makha tarakpa update ta chief minister N Biren Singana laukthokibagi matung inna IDP singda lupa lesing amomam piba hokre hairi chief minister Nongthombam Berena ningon sakobaga mangoinana lanjilaktuna relief camp da sangjafam loduna leiriba singda lupa lesing amomam pigini haina laukthokibagi matung inna Akampat Ideal Skulls College Porompat Veterinary Farmer Hostel amadi Khurai Relief Camp da sangjafam loduna leiriba internally displaced person IDP singda lupa lesing amamam gi senpham ngasi yenthokre hairiba senpham asi Imphal STC Khumanthem Dainagi miyeng makhada nodal officer W Jiban Maiteina khusinakibani haina pausna makhatari